अहानबद मरुइब पाउ खरा ओइना मैमना तेंतकना थमजगे शेड्यूल ट्राइब स्कॉलरशिप सिंग पिथोक्तबगी मयोक्ता मसिंग यामलबा एसटी माहिरोइसिंगना खोंजंग सखसंख्रे हाई सेंसिटिव जोन दा रैली सतननब होनरकपदगी पुलिसना टियर गैस कापतुना तनखाइख्रे हाइरि हायर सेकेंडरी कॉलेज लेवल फाउबद लैरिब शेड्यूल ट्राइब माहिरोइसिंगी 2023-24 गी स्कॉलरशिप की सही असिगी ओइना था अहुमरी हेंदोक्लरब फाउब डिपार्टमेंटना स्कॉलरशिप पीबगी मतम येथोक्तुना लेबिग मयोक्ता ऑल कॉलेज ट्राइबल स्टूडेंट यूनियन इम्फाल लुसिंगदुना मसिंग यामलब एसटी माहिरोइ कया मना प्रोटेस्ट तौख्रे हाइरेन सुपाव मन मखतारी अतोप अतेन पाव मना लैमखोंग आर्मी कैम्पदगी लैश्रम कमल बाबू मफम खंगदना मांगखिबग मरी लेनब डॉक्यूमेंट सिंग पीएम ऑफिस यूनियन डिफेंस मिनिस्टर अमसुम यूनियन होम मिनिस्टर दा थादुना खंगनख्रे हाइना सोशल वेलफेयर मिनिस्टर हाइखाम दिंगोना फोंदोखरेनसु पावमन मखतारी मखा चथरकपोइना तेन पावखर म्यामना थमजगे illegals immigrants खरन लैमखोंगी सिंगमांग द लैब नागा सिंग युमदगी पोटचै हुरानबद नतना सर्चतगी फावबा पोट हुराली असिगुम्बा लमचत असि मसाना सुमथौदर बिसपसाना वराकलगनि हाइना फुट हिल्स नागा जोन एक्शन कमिटी कांगबोकपिना फोंदोरकली हाइदि अमरमदना इंडो म्यांमार बॉर्डर फेंसिंग खाबगी मयोक्ता होम मिनिस्टर अमित शाह कुकी जौफुरु की तोंगान सिविल सोसाइटी ऑर्गेनाइजेशन CSO की मैकेडी मेमोरेंडम अमा पिसिंख्रे हाइरिबा मेमोरेंडम अदु मणिपुर लेंगा की ट्राइबल अफेयर्स अमसुम हिल्स की मिनिस्टर लेटपा हाओकिप की खुथांगदा कुकी CSO सिंगना पिसिनखिबने हाइरिबा सी इंडो म्यांमार बॉर्डर फेंसिंग खाबगी मेयक तो होम मिनिस्टर अमित शाह दा पिसिनखिबने हाइनि पाउक्स मखातना फोंदोरकली मणिपुर टॉप चैनल की मैकेडी की मरोइब ई पाउसिंग म्यामना थमजी अहानबदा मणिपुर की थोकलिब लाल असिगी मतांगना जुडिशियल इंक्वायरी कमीशन रिपोर्ट मथांग सही इंग्लिश इंगनी कुनगा मंगागी मे कुना पिखलंगनाबा MHA ना गेजेटेड नोटिस थोखरे ममांग सही इंग्लिश इंगनी कुनगो हुमदगी मे उकुमदगी मणिपुर थोकलिब सही अमगा था तरत हेलगलबा कांगलुप अनिगी साथीरब लाल असिगी जुडिशियल इंक्वायरी कमीशन की रिपोर्ट मथांग सही इंग्लिश इंगनी कुनगा मंगागी मे कुन फावगी मनुंगदा पिखलंगनाबा मिनिस्ट्री ऑफ होम अफेयर्स ना गेजेटेड नोटिफिकेशन थोखरे ngarang मिनिस्ट्री ऑफ होम अफेयर्स ना थोकिब गेजेटेड नोटिफिकेशन अदुदा मेंबर अहुम ना साब जुडिशियल इंक्वायरी कमिटी ना मणिपुर की इरांग असिगी मतांग ना थिगलिबा असिगी रिपोर्ट पिखलकपगी अरोइबा मतम अदु इंग्लिश इंगनी कुनगा मंगागी मे कुन फावबु सांगदोखिबने लोइनना नोटिस अदुदा हाइरिबना कमीशन इंक्वायरी एक्ट 1952 की 60 की सेक्शन 3 की पावर सिजनदुना मिनिस्ट्री ऑफ होम अफेयर्स की नंबर SO 2424 ई तांगजुन मरी इंग्लिश इंगनी कुनगो हुमदो की नोटिफिकेशन अदो सेंट्रल लेंगाना अमेंडमेंट तौरदुना कमीशन असिना मखोगी रिपोर्ट लाक्लिबा इंग्लिश इंगनी कुनगा मंगागी मे कुंदगी सांगथदना पिखलकदबन हाइरि हाउकिब सही की जून मरीदा मिनिस्ट्री ऑफ होम अफेयर्स ना गुवाहाटी हाई कोर्ट की रिटायर्ड जस्टिस अजय लमाना चेयरमैन ओइबमदी थबक्तगी पोथाख्रबा IAS हिमंसु अमदी थबक्तगी पोथाख्रबा IPS अलोका प्रभाकर ना मेंबर ओइबा इंक्वायरी कमीशन अमा सेमखिबनी पनमयाबद मिनिस्ट्री ऑफ होम अफेयर्स ना कमीशन अदुना मणिपुर की इरांग सिगी इंक्वायरी रिपोर्ट अदु इंग्लिश सिंगनी कुनगो हुमदगी नवेंबर कुंदा फमखिबा अहानबा फुल सिटिंग नुमितगी था तरुक की मनुंगदा पिखलंगनबा हाइखिबने अदुबु मतम अमुक सांगदोक्तुना सही सिगी नवेंबर कुंदा पिरकनबा हाइखिबा लेख्रे मिनिस्ट्री ऑफ होम अफेयर्स की मतुंगिनदी कमीशन असिना थिगतपिगी सरुक अमा ओइना इंग्लिश इंगनी कुनगो हुमदगी मे अहुमदगी हौखिबा इरांग अमदी मसिगी मखा तरखिबा इरांगी तुआन थौदो वाथोकसिंग तुआन फुरुप सिंगी असियना क्यागी मतांगना थिगनबसु हाइखिबने लोइनना कमीशन असिना स्टेट की मैकेदगी असोइबा अहोबा लेखिब्रा हाइना थिदोकनबा खंगनखिबने हाइरि अतोप पावमना लई इंखोल लैदिबा मियोइ सिंगी युम कैराव केंद्र की लंगथ्रै लकोल सागन हैन कैबिनेट की वरेप याबंगमलोय लिकला लई इंखोल लैरबा युमसिंग असि मणिपुर लेंगा की कैबिनेट मिफमना वरेप लौदुना कैराव ब्लॉक की लंगथ्रै लकोल सागन हैन थौरांग तौरिबसि यानिंगदि हैना लई इंखोल यूथ डेवलपमेंट ऑर्गेनाइजेशन LYDO की प्रेसिडेंट कोनजेंगमम रॉकी न फोंदोखरे ngasi lai ingkol community hall pangthokiba pawgi mifam amada rocky na phungdokhibadi tha asigi haukiba ahumda phamkiba manipur lenga ki cabinet mifamna lai ingkol gi yumsing asi sanana bulang threi lakol kairau block ta lampi ragan hana laukibu warep asi lai ingkol gi miyam ni yaningdi warep asi handokpiu lai ingkol asi ningthau palingi matamdigi
leprosy naraba miyoisingi laifam oina leram lamni maram aduna mafam asida punna yumthong samaga yankai gatru apunba misingna samapanga kunthra gatru leiduna voter masingna samliga nifuga nipa laidi mafam asida high court na lauksilagani hairibasi mafam asida ahangba mafam kya laidi masi oina lauksin biu karigumba lauksin daba yade hairagana lengana wangkai AC ki manungsana leiba mafamda matam sanana yum sabiduna pibiu karigumba ipai pugi haktak ki leirakna lamasit lengana namduna lauksindana buhona raglabadi lai ingkhol gi miyamna thawai tharabas mafam asi thadok laiki pawgi mifam aduga mari lengana lai ingkhol khunsem leimarol apunba liklagi president koizam yum sangbina pawmishin phungdo kibada mafam asida poktuna leirakpa sahi marfu surakli mafam asida leprosy naba soinairaba miyoisingi laifam oiba maramna mafam asigi mapa yorakpada masin khumba satnaramki masida natana thangnaba lekai harau kumai amadi lila yengbo satpada tongana intholga thambiramki lengana mafam asin nampuda launa bohonabada coming operation sathabagumna yamna toina mafam asida laktuna miyoi amata yumdagi mapal thuondana nampuda sahi tohonkibani haujik sahi laure haibagi namada phangpham thokpa sia lauba laklo hairiba adu lawbangamroi lengana wangkai AC ki manung lengana mafam sabi yengduna yum sabiduna hangdok pi banatragadi lai ingkhol asi tumna mai thadok piu haikenasu pausda makhatari makasa tharak poina top pomna kilometer ahungi area da post office amamam thamna center lengana honari Chandrasekhar Pemasani kilometer ahungi area da post office amamam thamna center lengana honari haina communication ki union ministry of state Chandrasekhar Pemasani na phongdokre ngasi satakhiba Rajya Sabha ki bifamda hanglakhiba supplementary question amagi pakhum piraduna minister na haikibada haokip sahi tara asida anauba post lising taraga changwa hangdokre masigi manungda sada maudradi khungang ki mafam singda hangdokhi loinana hairiba anauba post office ngasigi manungda post office lising manga henmana insurgency singna sowalaba mafam singda hangba yauri minister na makata na sengdokhibada haokip sahi manga asida postal department gi employ amata downsize tokhiba laiti ngasi course department da employ lakh mari lising yankai henmana post office lakh amaga lising humfuga manga henba india gi tungan post office singda thabak tawri yaki makasa tharak poina paujal pausi di editorial tamyamda thamjagi laingak sida yauri bi MLA sing pen abo wapam phungtok narakpa Istera sida lengak sasan pairiba BJP na lusingba lenga sibu sagwaliba MLA singi marakta PNW gi wapam nongmonomagi hengalaktuna mapan thona wapam phongdok narakpa si taraina lobu samrai BJP na lusingba sungshina lenga sigi ahan ba sahi mangagi matam loiraba matung makha tana amung ani suba tama sida su BJP gi MLA nongthombam Beren Singana Chief Minister aduma oiri ani suba tamasi sahi ahum mapung pharakadore adubo haujik lairiba BJP na lusingba ani suba tamasi gi Chief Minister su oriba nongthombam Beren Singha gi sathariba lenga sasanasi dictatorship ki mawongda tawningbada tawi haiduna lenga asida yauriba MLA singna pena wafum kya phongdonari lenga sasanama leibada marueba portfolio oiriba finance ki famsu Chief Minister na haidi state asigi sakot thaurang yauna tungan ba center na sponsor tawba project natragan scheme sing state asigi sing amasung tamda pekhatpa matamda misang mikhai naina thabak sathai haibigi wafam sulaidi loinana state ki maruoiba harau kuma yauna sahi gi oina sakot thauranga mari leinana thabak su ki scheme natragana project sing gi sel thadorakpa matamda misang mikhai naina fund thadoi haibigi wafam leibata natana thabak suriba contractor sing na PNW wafum phongdok na badana tana yaning da ba phongdok tuna protest power sathaba yauri state ki sakwa thauranga mari leinana sel thadorakpa matamna khwaidi gi maruiba thaudang lawriba Imphal West sub Treasury Office ta famliba official sing na Chief Minister Secretary ta famliba finance ki thaupu sing gi ayaba yaudana sel pithokpa ngamdi haibigi wafum amasu mangda tadana leidi thawong asina lenga asina sakwa thauranga mari leinana contractor sing na matam gi suki ba sakot thaurangi thabak singi senpham thadorakpada pena da wafum kya masu yauri lenga asigi lusing ba Chief Minister na punamak supai passion bagi thawong sa thaba man ba sida mahaki makhada laibi MLA sing na lo na ngang naramadigi ngasidi print amadi electronic media ki kuthang na pena ba phongtong narakpa MLA sing masing yamle lenga asida yauriba BJP gi MLA amadi support toriba MLA singi marakta Chief Minister gi ka hen ba thawong MLA amada sakadaba niti niyam sing alaktaba kayadagi MLA sing mapan thong narakliba si aphaba khudam nati
imung amada leminaba masil manau sing mama mapa oibasingna asan mirai naina thabak tawraklabadi imung adu ingna sikna panba honadi hauzik paliba BJP no lusing balenga sigi horakpa amadi anirak suba tamasidasu MLA singi marakta PNP gi wapom kya phongdok naraklibasi Chief Minister masasu khanglangmani khangna khangsinadaba saduna leibigi mathakta saukribi MLA du amuhana kauksinduna masaga sanadaba portfolio ama pisinbigi thong sathari department amagi chairman gi phampishilaga thabak tawhondabagi wafam phongdorak pasisu angapani Chief Minister ge asiguma miyeng asida khangani haina aduma khangduna ladibi MLA singadus angapani angakpa ani gi marakta muknarakpana state asigi miyam ngasidi wabana khamthengli khunda minariba kuki amasu mite ani gi lanasi sahi ani fazilakadaraba phawba MLA singsu nupa thona warep lawbangamdi Chief Minister nasu warep lawbangamdabadigi ngasidi Delhi da mayol thamkhre lamdam asigi saitheng phangliba miyamna su Manipur lengawta kerak haijaba lekrabasu tabidabadigi ngasidi khongjang khudimak Delhi da pangthoknaba warep lawraklibasi paliba lenga sina ikai pamthokpani ikai gadabana ikai raktrabada paliba lenga si yumthangnariba state singna kari khalamgani haibadusu lenga amadi miyamna haiba ngamnaktre BJP da yawriba MLA amadi support tawriba MLA singa sina nupa thokna thabak tawrakpa mikubadu lamdam asigi miyamna ngainari pauksi amadi electronic media da lusingba Patre haina thongna phana hairaga Chief Minister gi problem kya da mamang thaduna saruk yabaga loinana Chief Minister ga photo kapminana bo honariba mihut singadu miyamna kari khalamgani haibadasu khanta papai lenga asida yawriba MLA singna matik chaba lusingba ma punamak pamlakpagi wafam phongna phungdoknarakpa haibasi tarai na lofam thokti haiba paujal pausig editorial ma'am special content moina ma'am da thamjari makasa tharak poina to papawmana Indo Myanmar border cook fencing khana ba tawriba sing yanide kokijau lupsing Tenopal district based of kokijau community ki civil society organization sing Manipur amas Myanmar ga taina ba Indo Myanmar ngamkai paringda sambal khabi ki thabak paikana ba tawriba si yaning da ba phungdorakli Tribal Affairs amasum Hills Minister Letpao haokip ki thangda kokijau gi CSO sing oiriba Koki Chief Association Tenopal district Koki NP Tenopal KCA More Block KSO Tenopal District Koki Women's Union and Human Rights Tenopal District Hill Tribal Council Moregi Mihut Singna Khuyek Piduna Union Home Minister Amit Shah Ngamkhaida Sambal Khabigi Thorang Paikhalakliba si yaning da phongdokre Ngamkhaida Sambal Khabasina India amas Myanmar laiba animakta lairiba Koki Jau miyam singi mahusagi punsida sound akaiba pibani Kanglup asigi miyoi sing ngamkhailana social cultural amadi economic ki mari lenaduna lakpani Kariguma sambal khakiba tarabadi asiguma imung manunggi marakta leiba mari thagat thadatuna kokijau gi society da sound akaiba thokani sambal khabasina kokijau miyamgi traditional right amadi historical right sing mangalagani leiba anigi ngamkhai yatringai mamangdagi India amas Myanmar animakta kokijau miyam khundaduna leraklabani Karigumba leba anigi ngangphai da sambal khaduna satok sin yahandaba tarabadi kokijau kangluki mamangai digi leraklaba top natki saktama amasum satna lonchat adu mangkhragani madaki wafam singa si yenglaga Bharat Sarkar ngangphai da sambal khana ba thorang toribadu amuk nauna khanabiyo ngangphai da ngak sienbaga mari leinana indigenous kokijau community gi hak mangan ba tawdana atoppa pambaina ngak sienbagi thapak paikat piu haina memorandum asida pallen su paus ta makhatana su phungdorakli Tentakpa lusilak poina topa pawmana Manipur su World War thokadore CS Priyanka Kangluki irang ni di hairaga kuki narcotic sing lebak amaga lal soknabdu sizinnagadaba afabu khulaising sizinnanaba sem saduna leisinduna thambagi video uribasi center amasum state lengana khangna khaksinadaba asina takpadi Manipur World War thokadore haina Govinda Gram ki Mera Paibi CS Priyanka na phongdokre hari ado tentang na sumna miyam na thamjaram ge duga hausi koina di miyam pausi matang se lusinjarage masum miyam pun anoba update ngaminasi